ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯇꯩꯃ ꯑꯐꯥꯎꯕꯤ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯕꯨꯛ ꯁꯦꯞꯄꯤ, ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕꯤ ꯃꯤꯗꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯤ꯫ ꯂꯨꯗꯤ ꯂꯨꯗꯅ ꯃꯃꯤꯡꯅ ꯑꯔꯨꯕꯤꯅꯤ ꯀꯧꯔꯤꯕ꯫ ꯂꯩꯔꯤꯕ ꯃꯅꯦꯝ ꯑꯗꯨꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯧꯗꯥꯗꯨꯅ ꯇꯧꯍꯟꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯦ꯫ ꯑꯔꯨꯕꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯂꯩꯃꯍꯜꯗ ꯍꯥꯏ, "ꯏꯃꯥ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃꯗꯤ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯔꯣ꯫ ꯑꯩꯗꯣ ꯍꯛꯆꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯏꯃꯥ." "ꯁꯥꯎꯗꯦ ꯁꯥꯎꯗꯦ, ꯏꯃꯥ ꯀꯔꯤꯁꯨ ꯁꯥꯎꯗꯦꯀꯣ꯫ ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯅꯦ ꯏꯊꯟꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯗ ꯏꯃꯥꯅ ꯈꯛ ꯁꯥꯎꯒꯗꯕ ꯂꯩꯇꯦꯀꯣ." ꯑꯔꯨꯕꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯦꯝꯗ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯀꯩꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯩ ꯑꯁꯦ ꯊꯕꯛ ꯌꯥꯝꯅ ꯇꯧꯅꯤꯡꯗꯕꯤ, ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕꯤ, ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤꯅꯤ ꯑꯁꯤꯅꯤꯅꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅꯦ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯖꯈꯤꯗꯦꯀꯣ꯫ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ, ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯕꯤꯅꯤ꯫ ꯏꯃꯥ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ꯫ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯀꯣꯠ ꯀꯣꯠꯇꯨꯅ ꯉꯥꯡꯁꯛꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯤꯕ ꯃꯤ ꯑꯃꯅꯤ꯫ ꯏꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯟꯒꯅꯤ꯫ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕ ꯋꯥꯐꯝꯅꯣ? ꯍꯣ, ꯀꯥꯏꯗꯤꯌꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯅꯦꯝ ꯑꯩꯅꯅꯦ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯔꯛꯄꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯌꯨꯝꯁꯤ ꯂꯥꯛꯂꯕꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯤꯕꯁꯦ꯫ ꯑꯩꯕꯨ ꯊꯕꯛ ꯌꯥꯝꯅ ꯇꯟꯕꯤ ꯇꯥꯍꯟꯅꯕ ꯏꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯖꯈꯤꯕ ꯂꯩꯖꯗꯦꯀꯣ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯖꯒꯅꯤ꯫ ꯑꯩ ꯈꯣꯏꯗꯧꯁꯤ ꯆꯞ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯤꯗ꯫ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤꯅꯦ ꯌꯥꯎꯔꯤ꯫ ꯌꯥꯔꯦ ꯇꯣ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯥꯛ ꯑꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯒꯗꯕ ꯂꯩꯖꯔꯦ꯫ ꯏꯃꯧ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯧꯒꯦ? ꯁꯅꯥ ꯏꯕꯦꯝꯃꯅ ꯍꯥꯕꯤꯅꯤꯡꯕ ꯏꯟꯁꯥꯡ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ, "ꯍꯦꯔꯥ ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯦ꯫ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯃꯥ, ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯕꯤꯒꯅꯨ." "ꯀꯔꯤꯒꯤ ꯇꯧꯗꯕꯅꯣ? ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯐꯥꯎ ꯇꯧꯅꯤꯡꯗꯦꯅꯦ꯫ ꯃꯅꯦꯝ ꯑꯩꯉꯣꯟꯗꯕꯨ ꯄꯥꯈꯣꯟ ꯁꯤꯕ ꯉꯝꯃꯤꯅꯦ꯫ ꯏꯁ, ꯑꯩꯒꯤ ꯏꯔꯝꯆꯠ ꯀꯥꯏꯅ ꯏꯃꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯔꯝꯆꯠ ꯐꯖꯕ ꯃꯤꯅꯣ ꯑꯗꯨꯅꯅꯤ ꯅꯃꯤꯠꯇ ꯅꯆꯥꯅꯨꯄꯤ ꯑꯃꯇ ꯎꯕ ꯐꯪꯗ꯭ꯔꯤꯗꯣ." ꯂꯩꯃꯍꯜ ꯍꯟꯗꯛꯃꯨꯛ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ꯫ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯏ, ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯉꯥꯡꯗꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯅꯈꯣꯏ ꯅꯄꯥꯝꯗꯒꯤ ꯇꯝꯕꯤꯔꯛꯄ꯭ꯔꯥ? ꯃꯅꯦꯝ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ?" ꯑꯔꯨꯕꯤꯗꯨ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯃꯃꯥꯅꯒ ꯃꯈꯨꯠ ꯊꯥꯔꯛꯄꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯔꯦ꯫ ꯁꯣꯔꯗꯨ ꯀꯟꯅ ꯍꯣꯟꯗꯨꯅ ꯃꯃꯤꯠꯇꯨꯅ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥꯅ ꯐꯥꯎꯕ ꯁꯦꯠ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯊꯥꯔꯕ? ꯑꯩꯕꯨ ꯐꯨꯔꯕ? ꯍꯦ ꯍꯅꯨꯕꯤ, ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯅꯦꯝꯗ ꯃꯈꯨꯠ ꯊꯥꯒꯦ ꯍꯥꯏꯅ ꯐꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯋꯥꯡꯊꯣꯏꯗꯨ ꯐꯠ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯃꯇꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ, "ꯀꯩꯅꯣ ꯏꯇꯩꯃ ꯇꯧꯔꯤꯕꯁꯤꯕꯣ?" ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯝꯕ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯋꯥꯡꯊꯣꯏꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯍꯦ, ꯅꯪ ꯀꯔꯤ ꯈꯪꯉꯦ? ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯈꯪꯕ꯭ꯔꯕ?" "ꯏꯇꯩꯃ, ꯏꯃꯥꯅ ꯏꯇꯩꯃꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯗꯣ ꯏꯇꯩꯃꯅ ꯀꯔꯤ ꯑꯁꯤꯕ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅꯅꯦ ꯋꯥꯈꯜ ꯑꯝꯇ ꯈꯟꯕꯤꯌꯨ, ꯑꯗꯨꯒ ꯋꯥꯗꯨ ꯉꯥꯡꯉꯨ꯫
ꯑꯣ ꯅꯪꯒꯤ ꯑꯁꯦ ꯅꯃꯥ ꯑꯁꯤꯒꯤ ꯃꯤꯁꯪ ꯁꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯃꯤꯁꯪ ꯁꯪꯒ ꯌꯥꯝ ꯂꯩꯅꯔꯦꯗꯀꯣ ꯅꯣꯏꯗꯤ 이마기 미상상문에 쓰디 아숨부도 누가 아이자마니 낭부 그냥 파범미노 윤마시다 미래모이드나 낭 레이버 나죠 시어도 부탁받고 낭 까리 속에 하 까리 속에 봐 낭부 민원하기 시어니드나 레이버 나죠나 레이버 나트라바 안강는 시디 카기 나코이 다 쏘더니 딱 토끼 에이 우시다바 오 에이 이암바 에이 다 쏘더 에이 딱 쏘더 시엘 항자바 시어니부터 까나 락돈 팅만 감도리브노 호 아이나 나비에마 아이나냐 팅가더리바 yengu angang na ay na di angang niya na kani aduga nang di namahan na bisigi misang-sang doon na ay mo doon sin ba ide ma sagayam da ong na ba di maumu oy na ba di yung mo doon na sagay do layram ni ba piyoy singa aduga nuksina na makoy yana na basat pangam na buhat namin migi mong manungbu tugay bigay na kakambigan no arubi di wang toy ki wahay singa si tabada heni hena magi makoy daw adu tit na sauning bahay ba do oy kaya do si chib angang ni yung ni Hey, nangi dewa na pop pili ba haibdura ha eh sina thaki hanine ai ngon da gen boy zu tarabsu apha pok dak pi budi kaide kaisu kaide jahi kaide idai magi phatri bukjo do khara simdok pi haijabani masi yewni tasing nangi si ai bu si che khani da na koi arubi ai na kaidawra ke habdo nami thit ayego idai na kai tok deba tongni mu tongna lay mahal na masanupa to mada yengdo na ibungo yare to nung na ising zairaga kariba kana gani haibong manung da layba tin haibaduni miyoy bagi pada buksil haibaduni niya dung budi soyroi tin na saba matam ngaisi arubi manyamgi waya duda mana saray badudi hena matoy hapkre haibong manung da layba tin kay he hanubi nang nang yengo ba na yumase na biye may na lakchingi matam duda karami pibam da layram ni ha karamay leram geba sari ba nachibong adusu ipam na igida magta unbirak pa un lawdugi madragi law pa phawsing aduna oyni ba masida wang thoina khumi ho pizza ning jabadi ne ite mana pam chapikro yare na hai kari na nang na hari do ai ba ipam na sakro kai kaya da ngamli ba angang ni yenguni makhoi ta saw do hat da la kisan nga si khangni ba ngasidi ne chap sabi thabak taw ge chap sabi ngang na ni ba Singna mayaba arubi na tebito ngasidi chak chana khangange ho tawro itay mana pam aning mudo pumna magtaw yum asisu matak maka ongi ge he onthokpiro lay mahna atomba nangbu yare kaidoke samu mathuna pena khongnaga kari su kanaroi ima mapok khuding da itay magumba nupidi nagi nupi oina kaklawre ko mahagumi nupidi michi na phawhana yengo he arubi na sawningna he nang na thau kari lay ai koi tung som choni gak tori da ai lay mahal na hoi yare to imung asigi thabak taw na bane nanai nubi ai leije yan ai sak thongjarurage masida arubi na sumna hai thongba yar chakam da thongba yar kari gi sak thongba laiba phawsi ngase ai awul longdagi lokhi ba ngak ta marum phawsa ba yar ai na kari tor ke habdo yenguda na no yenguda hai kari na nang na hari do adugong wado khak haigan ho haire marum da saba yar haisi pisu pizar ai hi mai khut thaba ngami nangbu kari ge aina ai ki isa iran pizza doiba su pi hek pizar wang thoina mung hai hoi khoidi idai mgi iran saba na chedi tasogi mara sajaba kanagi taso mahak asya haujikti ai hi oirabani ai tagi hana na khoi gi oirabadi haujikti ai tagi oiraba ai na hari basi ngasi haba numit asidagi tongana saga chakum puloi namana jana khoiresu noin thokpanya noin thokpa namna chaja ko lay mahana hey nang na sibu kari oina ui imoi bema nang yo wangang sangang se yamna ka helabani aina khangmani ko nang khangyauna khangmani ho ai di hari basi ne makhoi ta sau do yumsi da hal kisat ngasi haba numit asidagi tongana saga nakhoi da ching marum bau piroi magi puksil pikpa phattabagi mataw asida wangthoi di sauning mana loi mayamana lori bi matai mani khanduna makhut adu khro khotuna mahak khangi lay mahal du mamang nupi gi wai sing adu da magi thamoi da pankhri
lei mahal mamitagi mapi sintharaktuna mahak kaple mahakna hai masiro imong phangbaki mai wai sing asi tanabro aina isa pukcharuba he isor mama mapok aduna aina kari ira lagsagiduna hanamaki mapok asida asumna wai haliba noni aibo wangthoina mamagi mataw aduda ima karigino imana kapliba ba nasai leibisidi magi masak mar amta sare nasai thabak suge isol tangi tanza sida khomba su mayim da sanglakli mamsilakla matam aduda imungi miyoi sing aduna mapan loina sap lep tu leiram baduda mana magi ne pido siduna hangi arubia kaidonare arubina khumi pakhoi ta so ayum sida makha tar leiba ngamlore ai ta sengna kizare adu bo kaidorage ba aigona mayek sing hayo kari oini tu Namasik na daw pa sige manaduna niya nasay dagi ay ko nangangali ba namasik nga ay himay da kupang nagtari ba ni tari ba ha mamay do mamada sa onsin duna ima di kari to bagi namong nupi sida kutari ba wang thoy na kumpi taso itay mo na imagi mapamda tabang amda wakayam hay adugi sanay na raga loy re mahusi sorry sigari sari ma nang siya di fazana oire haibabu untok na wakal yawde dako lay mahal mana ningzarubudu kairi masanu pana mama magi ihuldo khangbigadra haina khalubani adubu pumnamak tayonari ona tainari masanu pada mana hai ibunga ibala iba wakal kata uchi wangtoina imana haidubu kainoy ba khombana ima matungna dumna tawbigano Imala singa lankre masida rubina sat haire kari gilan ba la ga kupak adu isaina do hekta ko kadra ai yamna sauning li bazat akhoi ta so asi heba numin asidagi ai khoi tonga na saga da ba sing marung phau bune akhoi na pi ba yar mama masa ni se kari sa ga lai ga habdo imi spin out yeng khomban rubi ai bu nang hari buwa dubo ai na haise akhoi ni gi phana ba makhoi gi kari gi khanba makhoi ni na ise yamna phatana khaliba ai gi mai de khupana thaba ngam khoi ta so se hoi hai ro ba khomba suma gi nupi na adumna kanna hare baduda hoi yare mapure bagi wai sita bada arubi de harau bana loire maithong na momonok sari lei mal na sonthang na imagi buko wangthoi nam taso na hari wa humdu bukari taso hoina tongan sakhraga ima gai gadi kari sadu lewdu taso wakhal dum ta khanbi hey asidi na khone tong sakhi bagi mai nate nang bu angang ha nang bang je angang oi raba nama na basingdi thabak suduna seloi ta nakre imung punakre aduga nang nauzik phawu yimsida mire moituna thabak manam sude lei nang si sauro na khone thok ngam na bataw taso ai si taso gi narem khakni ai bu nusi bi jabasu ima sigdi khar khan bi chap manani na khoi ni chap manai mamong nu bi da makhut thaba ngam mama sibo karamba mama ai bu he pokpa ima ni habada tuko che lei mahal na aso ba dang ni ma bu adu yong na he lana lawra ba ai sa nang bu hek pok li ba na ma ni ne mahak mamitagi mapi sinthai arubina onthok na supi na hui da ko ai na tawbana ai na phangi haibduni tha khodana ai gi mai de kupak na adu hausi kari sare wangthoina matai ma da haizai ideima ai koi lakre tonga na sage haibu tum tangdi madu da dai bigano henga hausi kwai da natro nangbu na songyam na phanki badu ba na khoina thokpa hingso ai khoi da ne wa ma chen da so har kat mapurei bada yeng du na mughai akhoi da so kan de si imung da sang na si asi hai du na mapurei bagi makudang adu da pai du na singi lei mahal wa ma chi amata hai bangam da tumina kap tu lei sai masanu pa gi mong asina mabu asuki matik mathwai wahal arubina aroi boina sumna mu hairam lai ba sakhum asida ai khoi gi oi gani nakhoi na mana sagi thokpa mane kadai da no chakhum oi asi hairam duna mapurei bu sing duna imung de sangki
ꯂꯩꯃꯍꯜ ꯂꯦꯞꯂꯝꯕꯗꯨ ꯂꯩꯃꯥꯏꯗ ꯁꯠ ꯇꯨꯊꯈꯤ ꯑꯗꯨꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯄꯦꯟꯗꯤꯉꯩ ꯑꯁꯤꯗꯤ ꯑꯩ ꯄꯦꯟꯗꯤꯌꯦ ꯑꯩ ꯄꯦꯟꯗꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩ ꯄꯦꯟꯗꯤ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯋꯥꯡꯊꯣꯏꯁꯨ ꯇꯞꯅ ꯐꯝꯊꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯔꯦꯡꯖꯨꯝꯗ ꯊꯝꯗꯨꯅ ꯏꯃꯥ ꯁꯤ ꯀꯞꯂꯅꯨ ꯑꯇꯣꯝꯕ 이마기 ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ 마기 ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯃꯁꯤꯔꯣ ꯑꯩꯅ 이사 누ꯄꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯃꯁꯤꯔꯣ 이사 ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯑꯁꯤꯕꯣ ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯒꯦꯅꯦ ꯑꯩ ꯑꯁꯤꯕꯣ 이마ꯒꯤꯗꯃꯛꯇ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯥ ꯂꯩꯔꯤ 이마 ꯅꯆꯥ ꯂꯩꯔꯤꯉꯩꯗ 이마ꯅ ꯀꯔꯤ ꯋꯥꯅꯤ ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩ ꯆꯥꯎꯔꯕꯅꯤ 이마 ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ 이마ꯒꯤ ꯑꯇꯣꯝꯕ ꯁꯤ 이mun데 ꯆꯪꯂꯁꯤ ꯃꯄꯥꯜꯁꯤꯗ ꯐꯖꯗ꯭ꯔꯦ 이마 ꯃꯃꯥꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯃꯥꯕꯨ 이mun데 ꯄꯨꯁꯤꯟꯕꯤ ꯂꯩꯃꯍꯜꯗꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯔꯥꯁꯨ ꯍꯦꯜꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯊꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ 이마 ꯅꯆꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦ 이사ꯕꯨ ꯊꯕꯛ ꯁꯨꯕꯕꯨ ꯍꯩꯒꯗ꯭ꯔꯅꯦ 이마 ꯑꯣꯏꯅ ꯆꯠꯀꯦ 이마ꯅ ꯀꯔꯤꯒꯤ ꯆꯠꯀꯅꯤ ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯄꯗ ꯆꯦꯡꯁꯨ ꯋꯥꯠꯂꯛꯀꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅ ꯆꯥꯁꯤ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯊꯣꯏꯗꯨ ꯆꯠꯈ꯭ꯔꯦ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯔꯨꯕꯤ 이마ꯒ ꯋꯥꯡꯊꯣꯏꯒꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂ ꯃꯥꯜꯂꯤꯅꯦ ꯍꯦꯟꯖꯠꯁꯅꯨ ꯀꯩꯅꯣ ꯑꯁꯤꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ 이마 ꯑꯁꯤꯅ ꯃꯌꯥꯗ ꯍꯨꯛꯀꯗꯕꯗꯨ ꯐꯥꯎꯕ ꯍꯨꯛꯇꯅ ꯃꯆꯥ ꯑꯩꯈꯣꯏꯗ ꯄꯤꯖꯈꯤꯕꯅꯤ ꯃꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ ꯀꯩꯅꯣ ꯃꯗꯨꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯂꯨꯕ ꯍꯧꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯇ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯦ ꯇꯣꯉꯥꯟꯅ ꯆꯥꯔꯒꯗꯕꯅꯤ ꯃꯁꯤꯅ ꯋꯥꯏꯁꯨ ꯁꯪꯂꯦ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯃꯌꯥꯝ ꯆꯥꯕ ꯌꯥꯔꯦ ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯃꯆꯥ ꯑꯝꯇꯪ ꯂꯩꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯂꯩꯔꯛꯀꯦ ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯍꯥꯏꯔꯒ ꯌꯥꯕꯗꯨꯗ 마기 ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯝꯁꯤꯜꯂꯛꯂꯤ ꯂꯩꯃꯍꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯋꯥꯡꯊꯣꯏꯁꯨ ꯃꯈꯨꯠꯇ ꯈꯥꯎꯕ ꯌꯥꯟꯗꯨꯅ ꯍꯜꯂꯛꯏ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯑꯇꯣꯝꯕ ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦꯅꯦ ꯏꯃꯥ ꯇꯨ ꯅꯆꯥ ꯑꯩꯅ ꯆꯦꯡ ꯈꯔꯗꯤ ꯋꯥꯠꯂꯤ ꯁꯤꯅ ꯆꯔꯥ ꯑꯅꯤꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯏꯃꯥ ꯂꯩꯃꯍꯜ ꯃꯃꯤꯠꯇꯨ ꯀꯨꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯡꯊꯣꯏꯅ ꯃꯈꯥ ꯇꯥꯏ ꯆꯥꯛꯈꯨꯝꯗꯤ ꯏꯇꯩꯃꯣꯏꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯛꯈꯨꯝꯗ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯔꯁꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯑꯗꯨꯝ ꯊꯣꯡꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯆꯠ ꯅꯣꯟꯈꯠꯇꯨꯅ ꯃꯃꯥꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯏꯃꯥ ꯅꯪꯕꯨ ꯀꯞꯄꯕꯣ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯨ ꯊꯤꯡꯕ ꯉꯝꯗꯅ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ ꯏꯃꯥ ꯑꯁ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨꯁꯦ ꯑꯩ ꯄꯤ ꯇꯩꯊꯣꯛꯄꯤꯒꯦ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯀꯞꯂꯅꯨꯀꯣ ꯏꯃꯥ ꯑꯩ ꯈꯣꯡ ꯈꯨꯠ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯣꯝꯕꯅ ꯉꯥ ꯂꯩꯔꯛꯇꯨꯅ ꯃꯗꯨꯕꯨ ꯁꯦꯝꯗꯨꯅ ꯑꯔꯨꯕꯤꯅ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏ ꯃꯥꯒꯤ ꯀꯥꯒꯤ ꯃꯈꯥ ꯊꯪꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯥꯛꯈꯨꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯇꯤ ꯊꯣꯡꯂꯤ ꯍꯪꯒꯥꯝꯅꯤ ꯃꯥꯅ ꯊꯣꯡꯂꯤꯕꯗꯣ ꯑꯔꯨꯕꯤꯁꯨ ꯉꯥ ꯊꯣꯡꯕꯗ ꯂꯣꯏꯁꯤꯜꯂꯛꯂꯤ ꯈꯣꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯔꯨꯕꯤ ꯅꯪ ꯏꯟꯁꯥꯡꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯑꯧ ꯂꯣꯏꯔꯦ ꯑꯩ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ ꯐꯝꯕꯤꯔꯣ ꯈꯣꯝꯕꯗꯨ ꯐꯥꯟ ꯑꯃꯗ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯌꯥꯝꯅ ꯀꯤꯖꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯔꯨꯕꯤ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯨ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯝꯇꯪ ꯏꯃꯥꯈꯣꯏꯗ ꯄꯤꯁꯤꯗꯅ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯇꯧꯕꯒꯤ ꯉꯥ ꯊꯣꯡꯕꯁꯤꯕꯨ ꯃꯈꯣꯏꯗ ꯄꯤꯖꯗꯣꯏꯕ ꯌꯥꯔꯣꯏ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯖꯕ ꯌꯥꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯃꯃꯥ ꯃꯆꯥꯁꯤꯗ ꯄꯣꯠꯅꯥꯝꯗ ꯄꯤꯖꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯐꯔꯦ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯤꯔꯣꯏꯁꯤ ꯃꯈꯣꯏ ꯇꯥꯆꯧ ꯃꯇꯨꯡꯗ ꯈꯛ ꯃꯈꯣꯏꯗ ꯄꯤꯕ ꯈꯣꯠꯄꯒꯤ ꯋꯥꯁꯦ ꯁꯨꯛꯄꯟ ꯄꯜꯂꯛꯀꯅꯨꯀꯣ ꯑꯩꯒꯤ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩ ꯄꯜꯂꯔꯣꯏ ꯑꯔꯨꯕꯤꯅ ꯆꯥꯛꯇꯨ ꯊꯤꯔꯦ ꯁꯣꯝꯗꯁꯨ ꯋꯥꯡꯊꯣꯏꯅ
ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯗꯨꯅ ꯊꯤꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯂꯩꯃꯍꯜꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯕꯣꯛ ꯊꯟꯅ ꯆꯥꯛ ꯆꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯆꯥꯖꯕꯅꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ꯫ ꯀꯩꯅꯣ ꯏꯃꯥ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯗꯨꯕꯣ? ꯆꯥꯛꯁꯤ ꯆꯥꯔꯣ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯅꯆꯥꯏꯁꯨ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯔꯅꯣ ꯍꯥꯏꯕ꯭ꯔꯥ? ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯆꯥꯁꯤꯜꯂꯨ ꯆꯥꯛꯁꯦ ꯏꯃꯥꯁꯨ ꯆꯥꯒꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯔꯨꯕꯤꯒꯤ ꯐꯠꯇꯕ ꯁꯥꯔꯩꯗ ꯈꯣꯝꯕꯅ ꯏꯟꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯆꯥꯔꯤ꯫ ꯑꯔꯨꯕꯤꯒꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯍꯟꯅ ꯐꯥꯎ ꯃꯍꯥꯛ ꯌꯦꯡꯗꯦ꯫ ꯈꯣꯝꯕꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯥꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯇꯅ ꯆꯨꯝꯃꯤ ꯈꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯇ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯩꯃꯍꯜ ꯋꯥꯈꯜꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯈꯟꯖꯤꯟꯕ ꯍꯦꯟꯕꯅ ꯈꯔꯒ ꯆꯥ ꯊꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯃꯃꯥꯒꯤ ꯀꯥꯗ ꯂꯦꯡꯗꯅ ꯃꯍꯥꯛ ꯂꯩ꯫ ꯏꯃꯥ ꯅꯪ ꯅꯥꯕ ꯐꯔꯣꯕ? ꯅꯪꯗꯤ ꯅꯆꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ꯫ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯏ꯫ ꯂꯩꯃꯍꯜ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ꯫ ꯑꯔꯨꯕꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯏꯅꯦ ꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯔꯛꯏ꯫ ꯍꯣ ꯍꯥꯏꯕꯅꯤ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯐꯃꯨꯡꯗ ꯀꯨꯜꯂꯒ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯧꯅꯤ꯫ ꯏꯁꯥꯁꯦ ꯋꯥꯏꯕ ꯍꯦꯛ ꯁꯪꯒꯗꯧꯅꯤ꯫ ꯍꯦꯔꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗꯔꯥ? ꯀꯔꯤꯒꯤ ꯍꯦꯟꯕꯅꯣ? ꯃꯔꯝꯆꯠ ꯑꯁꯤꯅꯅꯦ ꯑꯁꯨꯝꯅ ꯅꯥꯔꯤꯕꯁꯦ ꯀꯜꯂꯛꯇꯨꯝ ꯍꯦꯛ ꯄꯦꯜꯂꯤ꯫ ꯑꯗꯨꯕꯨꯕ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯤꯅꯤ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯪꯂꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤ ꯇꯧꯕꯒꯤ ꯃꯈꯣꯏ ꯇꯥꯆꯧ ꯍꯅꯨꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯅꯥꯕ ꯍꯪꯂꯨꯗꯧꯔꯤꯕ? ꯃꯈꯣꯏ ꯇꯥꯆꯧ ꯆꯪꯕ ꯌꯥꯔꯣꯏ ꯍꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯔꯨꯕꯤ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯂꯤꯅꯤꯗ꯫ ꯍꯣ ꯑꯩꯁꯨ ꯈꯪꯉꯤ ꯄꯣꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯅꯪ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯍꯪꯂꯨꯔꯣꯏꯒꯦ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯉꯔꯥꯡ ꯅꯃꯥ ꯑꯩꯒꯤ ꯃꯪꯗ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯎꯔꯝꯃꯤꯅꯦ꯫ ꯃꯥꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ꯫ ꯅꯪ ꯑꯃꯨꯛꯇ ꯅꯌꯥꯝꯕꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯀꯧꯔꯧꯗꯅ꯫ ꯏꯃꯥ ꯑꯩꯅ ꯀꯧꯔꯕꯁꯨ ꯇꯥꯆꯧꯅ ꯌꯥꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯋꯥ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯇꯥꯆꯧꯁꯦ ꯏꯇꯩꯃꯒꯤ ꯈꯨꯗꯨꯝꯒꯤ ꯃꯇꯣꯟꯗꯅꯤ ꯐꯖꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯏꯇꯩꯃꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯒꯗꯧ ꯅꯠꯇꯦꯕ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯆꯥꯅꯤꯅꯦ꯫ ꯁꯤ ꯅꯌꯥꯝꯕꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯏꯃꯥꯅ ꯂꯥꯛꯎ ꯍꯥꯏꯗꯅꯅꯦ ꯍꯥꯏꯔꯨꯁꯨ꯫ ꯋꯥꯡꯊꯣꯏ ꯃꯃꯥꯅ ꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ꯫ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯌꯥꯝꯕꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝꯕꯕꯨ ꯀꯧꯏ꯫ ꯇꯥꯆꯧ ꯏꯃꯥꯅ ꯅꯪꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤ꯫ ꯇꯥꯆꯧ ꯈꯣꯝꯕꯗꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯊꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯩꯅꯣ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯉꯥꯡꯁꯦ ꯆꯪꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯑꯃꯨꯛꯇ ꯍꯪꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯏ꯫ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯀꯩꯗꯧꯔꯦ? ꯇꯥꯆꯧ ꯏꯃꯥꯁꯦ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯅ ꯇꯥꯆꯧꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯔꯨꯕꯤꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯂꯥꯛꯄ? ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯥꯒꯤꯅꯁꯨ ꯆꯠꯂꯨ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯁꯠ ꯂꯣꯟꯁꯤꯟꯈꯤ꯫ ꯋꯥꯡꯊꯣꯏ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ꯫ ꯏꯃꯥ ꯇꯥꯆꯧꯗꯣ ꯏꯇꯩꯃꯅ ꯌꯥꯍꯧꯗꯦ꯫ ꯑꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯣꯝꯕꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛ ꯆꯠꯄꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯑꯌꯨꯛꯇ ꯐꯠꯆꯠꯂꯨꯒꯦ꯫ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯉꯥꯏꯍꯥꯛꯇꯅꯦꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯈꯣꯝꯕ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ꯫ ꯊꯣꯡꯖꯤꯜ ꯋꯥꯡꯃꯗꯨꯗ ꯃꯍꯥꯛ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯃꯥꯕꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤ꯫
मागी अनिंगबा पाम खुदिंगमक मनिंग लोइना थुगंदुना लाखिबन अदुबु मादी ngasidi namai bu mirai atomba namai gi thamoise puba gamchene ma tupiro si yare lebo hena kaplaga haksang to anama jingkina bani imana kayamu yamna lan kiduna isana ibo sumni thokpano mama ina tabum tara wana nau pusetuna babu poksaruba mahiro masibo babu poksaruba mahiro ima tasose itaim nai bu akaktai manawai buso nuksibite ima ki thamoi phajin ba kamje mama ina asiyong na ngamtra to na leira basipauba mama ki nakta lakta ba gamba otong na su thamoi kalida ko otong na su thamoi kalida ko asumna nusiba wahi kaya ama mathang mathang hairi wahi sing adu tarubada khomba magi thamoi du petharakli mamitagi mapi sintharakli makhongdu thangjingduna mamagi manakta sangi mamagi manakta tuthaduna ima nasalanjai nachana wakal tilubana tahoidaba kaya ma magi mapamda tawkri nachaibumta gakpiyoiba asauba mamagi makhong konduna mahak kapchai wangthoisu kappi lei mahalna hai isana karigi lan kani mama ma oibata matik chada ba ina lan bane matik chada bi na ma ina lan bane ima khomadu sadawgatuna thoki aduga magi na bigi makhut paidun singsilaktuna hai imagi mphanda lale hayo mahak ase aibu thabum tara nawput na pokliba imani nangi phatau pukjada aina nangtabu thajarubaduna ayase pawki lambida khong thangrei imagi mapamda lale hayo aingam karigi aina lale haijagani pumnamakse nangna thoi magaktani pendra mamagi thamoi aduna makhut yauna arubibu purami wangthoina mayambu phajili taso aduna to bhongnadi itemna phobigano nataima phobisina imung asibu asiyona masetana thugaredana ikut pena mau pura phagadabani arubi mahakapsari mapure bagi saipu asida mahak wakhal tarakli manemgi makhong adu konduna mahak haisai ima namau lankre namau na wakhal pendi oirubada ima gi mapamda ira kaya malangjakre namau wa pangmini haina kanduna ira singase amukta ngakpiyo ima amukta ngakpiyo lei mahal magi masam mauna asumna wakhal tarakpasida magi thamoi adu penjari imongna karigi lankani imong lani ima gasidagi namau ai imagi thawal tawduda ipurebagi miyeng makhada leijaraki namau bu amukta nungsibiyo ima leimal magi thamoi haraujari khombana manaw nupada hai adoma nangai bu sauganu ko isilina wai khoni sangduna imabu amukta nungaina thamna honasi taso makhoi ani su setna lengonai asumna yum asida nushinabagi sakta mama zauna taba haukhirami